positive oiba Meoi ama flight tongduna Imphal Youraklamle. Positive oiba Meoi ahum nauna laikhidre. COVID-19 positive oiba Kerala dagi Meoi ama flight tongduna Imphal phauba laklambadagi mahaka flight punna tongminarakiba Meoi kayada chauna mipaiba pokhalle. Hiram asiga mari leinana ngarang Indigo flight number 6E457 Guwahati to Imphal ge row 29, 30 amade 31 ge seat singda tongduna lakiba Meoi singna COVID control room ge mobile number 180034538818 natraga district surveillance officer singda athuba matamda pau phoroknaba Manipur lenga ki health department na order ama thoktuna khangalakre. Press na phangba pau gi matung inna hairiba Meoi ase ngarang Indigo flight ama tongduna Kerala dagi Guwahati fauba lakhibani. Guwahati airport ta flight hangdoklaba matung Indigo gi flight number 6E457 tongduna Imphal tamna lakhibani. Asigi matungda Meoi ase ngasi amuk Kerala da hankinaba airport lakhe. Flight tonglamdai da counter da changduna COVID-19 gi protocol matung inna health declaration gi khuyek pinabada mahak hanadagi laichet asi positive oiba Meoi ni haina phongdorok li haide. Pau asi hek phangbaga mari leinaba singna check-in thawrang lokhotpaga loinana Meoi ase lamboi khongnang khonggi COVID care center da puduna thamkhe. Oirakliba phibam asigi yenglaga Meoi asiga ngarang flight tongminaduna lakliba sing adu tangai fadana test tokthokaba yadavadagi Meoi sing adugi khongul liba haurakibani haire. Sairak asida haukiba pung kunmari asigi manungda state asida laichet ase positive oiba Meoi ahum laikhidabaga loinana hojik phawbagi oina state ase laichet asida positive oiduna laikhidaba masing sahumga nifumathoi sukhre haire. Ngasi laikhidraba Meoi sing adu Siza hospital da masagi chahi hompuga manga suraba Imphal West district tagi nupa ama Rims hospital da masagi chahi Yankai taruk suraba Thobal district tagi nupi ama amade Jenims hospital da masagi chahi Marfuga mari surabi Bisnupur district tagi nupi amane. Laikhidraba Meoi sing adu aroiba mathong mangam pangthoknaba disinfectant kapthokpana chingba mathau taba thabak sing paikhatlaba matungda district authority singda sinakhre haire. Amaromda Manipur da haukiba pung kunmari asigi manungda CAPF ke ama yauna state asida punna Meoi nifuga mapan thengnaduna apunba masing lising kuntaret ka chanipan humudra ka taruk sukre. Loinana hojik phawbagi oina active case lising amaga sahumga hompuga nithoi leiri haina COVID-19 command control room dagi thadorokpa cherol amana haire. US ta Meoi million ama COVID vaccine Kapkhre. United States ta Meoi million ama henbana COVID-19 vaccine amagi makhoigi hanba dose adu phangkhre haina Center for Disease Control and Prevention CDC Director Robert Redfield ngarang phongdokre. Numit tarani gi mamangdagi vaccine kapa haukiba dagi hojik phawbada Meoi million ama hena COVID-19 vaccine ge hanba dose phangkhre. Masi United States ki maru oiba thabak ngamba amani haina Redfield na haikhe. Paumi singawari sanabada government ki operation warp speed ke chief advisor Monseps Laiona tha asida mi million kun immunize tawnabagi pandam adu phangba ngamladaba yai haikhe. Adubu 2021 ge ahanba quarter gi loisilakpa phawbugi manungdade US na mi million chama immunize tawnabagi pandam thamli amasung ani suba quarter phawbada atopa million chamaga immunize tawgane. United States ta vaccine dose million ahum pikre. Pfizer amasung BioNTech na puthokpa ahanba authorized vaccine adu December 13 dagi sizinaba hawkhre. Sayol asida Moderna gi vaccine dose million taruk amasung Pfizer gi atopa million aniga yanthoknaba pandam thamli haikhe.